ngâm Ayo na ba? Hi guys. Mayam inau piban ni se ko video di number lu igre ko matungda khara makhada ngah le ga hapok ni ko ado keno to ba aning han mangi hek bodo du gini da ado video je hapo ge taram ne ko ado adum thagala je da ke dawni ge memory ina ba na adum thagala ge na tawne ko ado hojikan je sida sanari ga myam sa le ko sanari gumba satpa matam je pukning yam nuksibado hai tare na ningol chakauba adagi di diwali matam yorpai ni dana ko ado ningol chakauba je handakti tawragum je na haidana ko ado tawdabana ju hena phaina khalle aina ju ai budi ningol chakauba yaw ta yam kuire ko 2020 yawde 19 da yawdagi yawdri male adudagi hoje phau yawdri ko akoi saida pesa khaga na ga dum ningol chakauba mit da dum chak chabde dum tawidana ko aduna tabida yumda yaudaba kuire ado handaksu kaisu yaare natra do tawdabana su hena fai mi me amasu am wanara matam jida ko ningol chakauba da changadaba potlam legedaba mayam do aduna koi relief camp da leiba mayam jida oina mateng pangwi bani hena fai sumaine oina khalleba ko aduna handakti akoi pulap awa tarabani na pulap lepminabado aduna phai na khalle aduni sanai ga satpo bose si ningjang ba hai tare nungsi ba hai tare ne haidi akoi gi ju lai sang de sanai yam sat le khambra do ningol cha ko maya da athona thon ma yam ga sat laga dum diwali nimit ga len ga na khotana dum taw do adu taw ba adu na dum ningjang ta si han hai ne ko ado ga si di matam kuire bai tung da aina nga hawai as flying ga na tawri adu na makhon da daram ga taram moi ga khangde hojik se ma thong hang le bi jo nang lo ram ne ai ati aina keno khalle ba makhon je kai ngam hongna tai je na khalai na thong hang le ram ha ba nuksit chile ba nuksit ba matam je moi plane pai ba adu du na ne ado myam ga sidi ko aina matam kuiramani aina sigi hapta bu ko sigi product sigi video hapta ba yamna kuire ado ngasi hapjar ke ba da hanga request ta hori ne ba ko adum haija hori ne mayam chaksan bio yening da ba tar ga ko kening bu khoning da phau di ba adu na pan season na tre hai tare ado video je doi da thagat bhora ga de season na ba hor doi ne ko do kai hai ka ngasi di Cure Skin kidang ka mulam ke doi mal la ba ne box se non bi ne season na ba ne ba sunscreen ga loi doi dau le ram ne ado sige product myam je myam u da ba kuiramani ado sige ke chano ba kit to ne ba ko kan face wash ke puk loi le me ba khang bra ai no pha dok ta ge kain to ba da ke ra ga ta kan yam na seng ba do adu do oi ba ne ko adu moming face wash ke loi le me si hang le me adu do ga sunscreen je to ai no chit ke yaw hal la ga tham le me loi ra ba ne ba pura loi bai de khara di yaw sam kang ga yaw me ba ko ma ge season ba ge experience to khara ha la ke ha ro nang gi khara ai season na jiga da face wash han season nei ba ko mai je ai yum da la ko di mai je phudi phunai ta ko ga thum ga ya mot le ba ko mai do do an season ai di marang ga lang me ba keno to tharoi ko kai thung ga adu ba bat um da le am ne ba si ai yeng ai do ga asidi ba la scam do do ne ai ta do ne ba ko adu am ta da je dai di mai kana lo ngong thore dai ai si je yam phai ai dum ta ge ga na khai ai je ta le dai di si mo theng ai je adai face wash da ju pha ba ni na si ju pha ba ni na tai brush ai to lo ba ga mai ta lo ba dum ta dai di mai không de ya nap su lau da bi da ko mai ai thui no yang ngai ko da ma tai ba gi nungai ta ba do adu da tau da ba hai ne ba ai de akhoi gi sunscreen da nap lau ma le da ko ta shan la ga mai ge oili kai no nap lau ta ba do ai ba tau da ba ni nungai ba da nap than da bi da ne yang ngai man lak bai matang do ken to ga irang hau re ba kai irang mai ai chale ai na di o ticket cham dang ye yam na kai no ladna ka ki bane ba tu irang haujan gar ba hai tare adu ga la kya bai la do mamai de pura thori ku ka thong ga ai na uring ga thunga ga to ba ai ngon ai biggest len le bi o adu da ai di sigum ba jam lai da na ko adu ai di irang he hor pa da gi season adre ba pa na hai di kening ba khoning ba to phau da ba gi hai tare ne dum sa bonam to adum pakta ta ga ba adu dai ma na da season gi ai nga si bo hau irang he hau ba da hau ji bo season adre yo ma loi season ne si almost low ra ba ne ba se dai mami di ui adum dai uram da wa de chi kitang ka ngai ba ne ado ma won da jam chanai hai ne ko ado ai ni season ai kan da jam nungai ado
ꯍꯧꯖꯤꯛꯀꯥꯟ ꯄꯥꯛ ꯁꯤꯖꯤꯟꯅꯗꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯧꯔꯛꯑꯗꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯗꯣꯏꯅꯦꯕꯀꯣ ꯑꯅꯧꯕ ꯑꯃ ꯂꯩꯇꯕꯗꯤ ꯌꯥꯔꯔꯣꯏ ꯐꯦꯁ ꯋꯥꯁꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯤꯌꯔ ꯁ꯭ꯀꯤꯟꯁꯦ ꯑꯗꯨꯝ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯑꯦꯞꯅꯤ ꯍꯥꯏꯕꯁꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯪꯒꯤ ꯃꯥꯏꯗꯣ ꯀꯃꯥꯏ ꯇꯧꯔꯤꯅꯣ ꯑꯗꯨ ꯀꯩꯅꯣ ꯋꯥꯔꯤ ꯁꯥꯗꯣꯏꯅꯤꯀꯣ ꯑꯗꯣ ꯑꯩꯗꯤ ꯍꯧꯖꯤꯛ ꯄꯣꯠꯁꯦ ꯑꯅꯧꯕ ꯆꯦꯟꯗꯕꯗꯤ ꯌꯥꯗꯧꯗꯤ ꯃꯥꯟꯗꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕꯒꯤꯁꯨ ꯇꯣꯉꯥꯟꯅ ꯑꯗꯨꯝ ꯂꯩꯖꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯌꯥꯗꯕ ꯌꯥꯔꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯨꯑꯣꯏꯁꯨ ꯐꯖꯅ ꯀꯟꯁꯜ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯨꯗꯨꯅ ꯀꯟꯁꯜ ꯇꯧꯔꯒ ꯑꯅꯧꯕ ꯑꯃ ꯆꯦꯟꯕ ꯅꯠꯇ꯭ꯔꯒ ꯇꯣ ꯑꯩ ꯃꯥꯏꯗꯤ ꯀꯌꯥ ꯈꯦꯠꯅꯩ ꯃꯥꯁꯦ ꯂꯥꯛꯄꯗ ꯀꯩꯁꯨ ꯀꯥ ꯍꯦꯟꯅ ꯉꯝꯕ ꯃꯥꯏꯁꯦ ꯃꯔꯥꯡ ꯂꯥꯡꯉꯝꯕꯅꯦꯕ ꯍꯧꯖꯤꯛꯇꯤ ꯁꯤꯠ ꯅꯥꯟꯈ꯭ꯔꯦ ꯑꯩ ꯃꯥꯏꯗꯣ ꯃꯨꯁꯨꯛ ꯃꯨꯏꯗꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯥꯏꯠ ꯆꯥꯔꯠꯀꯨꯝꯕꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯪꯉꯒ ꯌꯥꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯤꯗ ꯇꯧꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯒ ꯆꯥꯟꯅꯕ ꯀꯩꯅꯣ ꯍꯥꯏꯕꯗꯣꯀꯣ ꯑꯗꯨꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯀꯩ ꯆꯥꯏ ꯊꯕꯤꯒꯨꯝꯕ ꯌꯥꯝ ꯆꯥꯕꯅꯦ ꯃꯥꯗꯤ ꯏꯁꯤꯡ ꯑꯗꯨꯒ ꯈꯣꯏꯍꯤꯒ ꯌꯥꯝ ꯆꯥꯕꯅꯦ ꯑꯗꯨꯅꯦ ꯍꯥꯏꯗꯤ ꯊꯤꯠꯂꯒ ꯊꯛꯄꯗꯣ ꯆꯝꯄ꯭ꯔꯥꯒꯨꯝꯕ ꯑꯗꯨ ꯌꯥꯝ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨꯗꯤ ꯁꯤꯅ ꯑꯩꯅ ꯍꯥꯏꯒꯦꯕꯨ ꯃꯇꯝ ꯌꯥꯝ ꯀꯨꯏꯔꯕꯅꯦꯕꯀꯣ ꯑꯩ ꯍꯥꯏꯗꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩ ꯀꯨꯄꯟ ꯀꯣꯗꯁꯨ ꯑꯗꯨꯝ ꯂꯩꯕꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯂꯨꯄꯥ 250ꯅꯦꯕꯀꯣ ꯑꯣꯐ ꯑꯣꯏꯗꯣꯏꯁꯦ ꯀꯥꯖꯜ 250 ꯁꯤꯖꯤꯟꯅꯕꯤꯌꯣ ꯔꯨꯄꯤꯁ 250 ꯑꯣꯐ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯣꯐꯔ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯄꯨꯖꯥꯒꯤꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕꯀꯣ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯀꯣꯃꯦꯟꯇꯁꯨ ꯄꯤꯟ ꯇꯧꯔꯝꯒꯦ ꯑꯗꯨꯗꯨꯒ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯃꯪꯒꯦ ꯍꯦꯛꯄꯗꯣ ꯑꯗꯨꯗꯣ ꯇꯤꯟ ꯂꯣꯏ ꯆꯥ ꯂꯩꯔꯝꯃꯦꯕ ꯑꯩꯅ ꯅꯨꯡꯗꯥꯡꯗꯣ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯕꯀꯣ ꯇꯤꯟ ꯆꯥꯔꯒꯁꯨ ꯀꯩ ꯍꯥꯏꯅꯤ ꯃꯔꯨꯒꯨꯝꯕꯗꯣ ꯈꯜꯂꯒ ꯑꯗꯣ ꯁꯤꯁꯤꯅ ꯉꯔꯥꯡ ꯋꯥꯛꯀꯤꯡ ꯆꯠꯂꯒ ꯄꯥ ꯂꯩꯔꯝꯃꯦꯕ ꯅꯦꯝꯅ ꯑꯗꯨꯗ ꯍꯦꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯅ ꯇꯤꯟꯗꯤ ꯆꯥꯗꯦ ꯅꯍꯥꯟꯒꯤꯗꯨꯅ ꯄꯨꯔꯥ ꯇꯤꯟ ꯂꯣꯏꯅꯃꯛ ꯆꯥꯕ ꯍꯥꯏꯁꯦ ꯃꯅꯨꯡꯗ ꯑꯩꯅꯗꯤ ꯐꯖꯅ ꯆꯥꯖꯒꯦ ꯀꯥꯏꯅ ꯈꯜꯂꯒꯀꯣ ꯑꯗꯨꯗꯨꯅ ꯚꯤꯗꯤꯑꯣꯗꯁꯨ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯑꯍꯤꯡꯗ ꯆꯥꯕꯅꯦ ꯑꯗꯨ ꯅꯨꯃꯤꯠꯇꯣ ꯋꯥꯏꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯑꯗꯨꯝ ꯇꯨꯝꯃꯦꯕ ꯑꯗꯨꯒ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯛꯂꯒ ꯆꯥꯛ ꯌꯥꯝ ꯂꯩꯔꯝꯃꯦ ꯒꯨꯂꯤ ꯆꯥꯕꯗ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯑꯃꯇꯪꯗ ꯆꯥꯒꯦ ꯇꯧꯔ ꯊꯝꯖꯤꯔꯥ ꯀꯩꯅꯣ ꯇꯧ ꯔꯤꯑꯦꯛꯁꯟ ꯁꯤꯟꯕ ꯌꯦꯡꯉꯣ ꯁꯤꯅ ꯇꯧꯕ ꯆꯥꯏ ꯁꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯆꯥꯀꯥꯟꯗ ꯊꯦꯛꯑꯒ ꯁꯨꯔꯨꯒ ꯅꯩꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯑꯝꯇ ꯆꯥꯗ꯭ꯔꯤ ꯀꯩꯒꯤ ꯑꯩ ꯏꯁꯩ ꯌꯥꯝ ꯄꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯎꯅ ꯑꯝꯇ ꯍꯧꯖꯤꯛ ꯐꯠ ꯂꯥꯎꯅ ꯁꯤꯟꯕ꯭ꯔꯣ ꯌꯥꯝꯅ ꯈꯟꯒꯦ ꯃꯍꯤ ꯊꯣꯡꯕ ꯉꯝꯗꯕ꯭ꯔꯣ ꯑꯩꯃꯨꯛ ꯆꯥꯔꯦ ꯄꯣꯠꯁꯦ ꯊꯝꯐꯝ ꯂꯩꯇꯦꯕ ꯀꯩꯅꯣꯁꯦ ꯐꯖꯅ ꯎꯗꯦꯕ ꯍꯩꯇꯦꯕ ꯊꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯣꯏꯁꯟꯗꯣꯏꯔꯥ ꯂꯣꯏꯁꯟꯗꯣꯏ ꯀꯩꯅꯣ ꯂꯣꯏꯁꯟꯕꯗꯤ ꯍꯩꯅꯗꯧ ꯃꯥꯜꯂꯦ ꯑꯩꯗꯤ ꯃꯍꯤꯗ ꯈꯛꯇꯪ ꯂꯧꯕ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯃꯍꯤ ꯍꯣꯝꯃꯦ ꯅꯪ ꯆꯥꯕ ꯌꯥꯔꯣꯏꯌꯦ ꯁꯥꯏꯒꯣ ꯅꯤꯡꯉꯥꯏ ꯇꯧꯁꯜꯂꯛꯑꯦ ꯃꯪꯒꯤꯁꯦ ꯄꯥꯏꯔꯒ ꯎꯠꯀꯗꯕꯁꯦ ꯍꯦꯛꯅ ꯆꯥꯔꯨꯕꯗꯨꯗ ꯌꯥꯗ ꯂꯣꯏ ꯀꯨꯝꯈ꯭ꯔꯦꯕ ꯏꯃꯥ ꯈꯨꯗ ꯉꯥꯡꯕꯁꯤꯜꯂ ꯉꯥꯡꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯍꯋꯥꯏ ꯆꯥꯕꯗ ꯁꯨꯃꯥꯏꯅ ꯊꯨꯗꯦꯗꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯏꯑꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯨꯔꯨ ꯁꯨꯃꯥꯏꯅ ꯇꯧꯔ ꯆꯥꯕꯗꯣ ꯅꯩꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗꯣ ꯃꯣꯏꯁꯦ ꯁꯤꯟꯗꯕꯅꯤꯅ ꯀꯌꯥ ꯍꯥꯎꯕ ꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤꯗꯨꯅ ꯌꯥꯝ ꯍꯦꯜꯂꯦꯕ ꯁꯤꯟꯕ ꯁꯤꯗꯤ ꯀꯌꯥ ꯁꯤꯟꯕꯗꯣ ꯑꯗꯨꯗꯣ ꯆꯤꯡꯗꯦꯕ ꯑꯗꯨꯅ ꯁꯤꯗꯤ ꯀꯩꯝ ꯁꯤꯟꯗꯕ ꯅꯃꯥꯏ ꯑꯁꯤꯟꯕ ꯄꯣꯠ ꯆꯥꯅꯤꯡꯕꯗ ꯑꯁꯤ ꯃꯉꯥꯏꯔꯦ ꯐꯪꯉꯤꯁꯦ ꯍꯩꯇꯨꯞꯀꯨꯝꯕ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯩꯇꯨꯞꯀꯨꯝꯕꯗꯣ ꯁꯤꯗꯗꯤ ꯐꯪꯗꯦ ꯑꯩ ꯃꯥꯏꯁꯦ ꯐꯥꯎꯟꯗꯦꯁꯟꯒ ꯊꯥꯗꯅ ꯀꯦꯔꯤꯅꯦ ꯑꯗꯨꯒ ꯏꯅꯥꯎꯄꯤꯅ ꯀ꯭ꯋꯥꯛꯇ ꯋꯥꯍꯣꯡ ꯑꯗꯨ ꯊꯥꯖꯤꯜꯂꯒ ꯋꯥꯍꯣꯡꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏꯅ ꯉꯁꯥꯏꯗꯤ ꯇꯧꯔꯤꯅꯦ ꯑꯩꯅ ꯀꯦꯕꯁꯤꯗ ꯑꯗꯨꯝ ꯆꯥꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎ ꯃꯣꯔꯣꯛꯁꯦ ꯁꯨꯃꯥꯏꯅ ꯋꯥꯟ ꯁꯥꯗꯤ ꯁꯥꯏ ꯃꯣꯏ ꯁ꯭ꯋꯥꯏꯗꯤ ꯆꯥꯟꯅꯗꯦꯗꯅꯀꯣ ꯑꯁꯤꯟꯕꯁꯦ ꯃꯌꯥꯝꯒꯤꯗꯤ ꯀꯌꯥ ꯆꯥꯗꯦꯗꯅꯀꯣ ꯍꯩ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏ ꯊꯨꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯅꯍꯥꯟ ꯍꯦꯛꯄꯩꯗꯤ ꯍꯟꯅꯨꯕ ꯑꯃ ꯂꯩꯔꯝꯗ꯭ꯔꯥ ꯍꯟꯅꯨꯕ ꯑꯃ ꯍꯦꯛꯄꯤꯕꯗꯣ ꯑꯩ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯗꯣ ꯍꯟꯅꯨꯕꯗꯨꯅ ꯍꯥꯎꯇꯕꯅꯦ ꯍꯥꯏꯔꯦꯕꯀꯣ ꯑꯩ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯕ ꯃꯣꯏꯗꯤ ꯁꯪꯉꯤꯕꯅꯤꯅ ꯍꯥꯎꯇꯕꯅꯦ ꯑꯩꯅ ꯑꯩ ꯁꯤ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯗꯨꯒ ꯇꯤꯟ ꯂꯣꯏ ꯆꯪꯈ꯭ꯔꯦ ꯁꯤꯅ ꯑꯁꯤ ꯃꯅꯤꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯍꯦꯛꯄꯗ ꯎꯠꯂꯝꯒꯗꯕꯅꯤ ꯅꯨꯡꯉꯥꯏꯅ ꯆꯪꯉꯛꯇ꯭ꯔꯣ ꯉꯔꯥꯡꯗꯤ ꯎꯠꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯆꯥꯏ ꯉꯝꯃꯤꯕ ꯀꯥꯔ
ꯃꯪꯒꯤ ꯄꯥꯝꯕꯤ ꯃꯪꯒꯤ ꯄꯥꯝꯕꯤꯗꯤ ꯌꯥꯝ ꯊꯤꯅ ꯍꯧꯋꯦꯕ ꯑꯗꯨꯗꯨꯒ ꯂꯥꯝꯕ ꯐꯪꯗꯕꯗꯣ ꯑꯗꯨꯅꯤꯅ ꯑꯗꯣ ꯂꯥꯝꯕ ꯐꯪꯕ ꯁꯨꯃꯥꯏꯅ ꯆꯤꯡꯊꯔꯒ ꯐꯪꯕ ꯌꯥꯎ ꯂꯩꯔꯝꯃꯦꯕ ꯑꯁꯤꯗ ꯑꯗꯨ ꯍꯦꯜꯂꯛꯏꯅꯦ ꯃꯌꯥꯝ ꯁꯥꯏꯌꯣꯜꯁꯦ ꯍꯤꯗꯥꯛ ꯊꯛꯅꯤꯡꯗꯕꯩ ꯀꯞꯄꯤꯕ ꯍꯤꯗꯥꯛ ꯊꯛꯑꯣ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯤꯗꯥꯛ ꯑꯃꯨꯛ ꯏꯟꯕꯗ ꯀꯧꯇꯥ ꯑꯃꯃꯝ ꯂꯣꯏ ꯍꯥꯏꯗꯤ ꯄꯨꯔꯨ 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 ꯑꯊꯣꯛꯄꯗ ꯏꯃꯥꯏ ꯈꯨꯋꯥ ꯑꯃ ꯑꯩꯁꯦ ꯂꯣꯟꯁꯤꯟꯕ ꯉꯝꯃꯣꯏꯗꯣꯏꯅꯤ ꯂꯥꯛꯑꯁꯦ ꯊꯋꯥꯏ ꯂꯥꯛ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯥꯛ ꯋꯥꯈꯜ ꯑꯃꯇꯪꯒ ꯈꯜꯂꯦꯕ ꯁꯣꯏꯖꯅꯤ ꯃꯌꯥꯝ ꯁꯥꯏꯌꯣꯜ ꯅꯥꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯄꯣ ꯂꯩꯔꯦ ꯅꯨꯡꯗꯥꯡ ꯇꯥꯔꯦ ꯁꯦꯡꯉꯨꯁꯦ ꯃꯅꯥꯇꯣꯟ ꯈꯛ ꯐꯨꯜꯂꯝꯕꯗꯒꯤ ꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔ ꯃꯥꯜꯂꯦ ꯁꯥꯏꯌꯣꯜ ꯑꯣꯏꯅ ꯄꯣꯔꯒ ꯂꯩꯔꯦ ꯁꯥꯏꯌꯣꯜꯗꯣ ꯑꯩꯌꯣ ꯅꯥꯔꯕꯣ ꯅꯥꯇꯣꯟꯗ ꯐꯨꯜꯂꯤꯕ ꯐꯃꯨꯡꯗ ꯇꯨꯝꯃꯣ ꯌꯥꯗꯦꯕ ꯃꯣꯏꯁꯦ ꯅꯥꯔꯗꯤ ꯄꯣꯕ ꯈꯣꯠꯄ ꯌꯥꯝ ꯄꯥꯝꯕꯅꯦꯕꯀꯣ ꯑꯗꯨꯅ ꯄꯣꯕꯤꯔꯦ ꯉꯥꯏꯍꯥꯛ ꯄꯣꯕꯤꯔꯅꯤ ꯑꯗꯨꯗꯨꯒ ꯇꯨꯝꯍꯟꯈ꯭ꯔꯗꯝ ꯍꯤꯗꯥꯛ ꯄꯤꯊꯛ ꯃꯌꯥꯝ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯄꯨꯔꯦ ꯑꯗꯣ ꯋꯥꯃꯟꯗꯅ ꯆꯪꯉꯦ ꯄꯨꯛ ꯅꯥꯁꯜꯂꯛꯑꯦꯕ ꯀꯨꯏꯅ ꯄꯣꯔꯁꯨ ꯑꯅꯥꯕ ꯑꯉꯥꯡꯁꯦ ꯁꯦ ꯑꯩꯌꯣ ꯅꯥꯔꯕꯣ ꯃꯅꯥꯇꯣꯟ ꯐꯨꯟꯕꯁꯤꯗ ꯃꯥ ꯂꯩ ꯉꯝꯗ꯭ꯔꯦ ꯐꯦꯟꯁꯦ ꯃꯨꯊꯠꯂꯦꯗꯅ ꯁꯥꯕꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯔꯒ ꯈꯥꯡꯉꯝꯃꯤꯗꯣꯏꯕ ꯅꯪ ꯅꯥꯇꯣꯟ ꯐꯨꯜꯂꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯦ ꯅꯨꯃꯤꯠ ꯑꯃꯅꯦꯕꯀꯣ ꯉꯁꯤꯅ ꯑꯗꯣ ꯁꯥꯏꯌꯣꯜꯁꯦ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯍꯤꯡꯗ ꯍꯤꯗꯥꯛ ꯑꯇꯩ ꯄꯤꯊꯛꯑꯁꯨ ꯐꯠꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛ SMC ꯆꯠꯀꯦ ꯇꯧꯔꯤ ꯑꯗꯣ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯎꯠꯂꯛꯀꯦ ꯃꯥ ꯌꯥꯝ ꯉꯝꯗ꯭ꯔꯦꯗ ꯇꯥꯔ ꯂꯩꯔꯦ ꯁꯤꯗ ꯅꯍꯥꯟꯈꯩꯗꯤ ꯃꯁꯥꯁꯦ ꯈꯤꯡ ꯂꯥꯎꯕ ꯆꯦꯟ ꯂꯩꯕꯅꯦꯕ ꯁꯨꯝ ꯀꯥꯟꯁꯦ ꯅꯥꯔꯕꯅꯤꯅ ꯉꯝꯗ꯭ꯔꯦ ꯃꯥꯏ SMCꯗ ꯆꯠꯂꯦ ꯁꯤꯁꯤꯅ SMCꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝ ꯉꯜꯂꯤꯕꯩ ꯃꯤꯗꯤ ꯄꯥꯛꯅ ꯂꯩꯔꯝꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯐꯠ ꯂꯥꯎ ꯌꯦꯡꯊꯣꯛꯑ ꯑꯗꯨꯝ ꯍꯜꯂꯛꯑꯦꯗ ꯍꯤꯗꯥꯛ ꯈꯔ ꯄꯤꯔꯛꯑꯦ ꯌꯨꯝꯗ ꯂꯩꯔꯒꯅ ꯄ꯭ꯂꯦꯟ ꯃꯈꯣꯜꯅ ꯂꯩꯕ ꯉꯝꯗꯦ ꯄꯨꯔꯥ ꯏꯅꯥꯎꯅꯨꯄꯤꯒꯁꯦ ꯌꯨꯝꯗ ꯆꯠꯅꯤꯡꯉꯦꯅ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ